District District Institute of Education and Training Diet Center Thambiu haiba demand tawradana mahiri lup tarung na sindana Jiribam district wakat khongcha sakre wakat khongcha adu district asida lairiba mahiri lup desam KSA MSF M samadi suk yauna mahiri lup tarung na sindana bawparada laiba Jiribam Higher Secondary School dagi satpa hoke wakat khongcha adu da oza laitana mahi tam oi thokloi Rise Up for Education Diet for Jiribam a fundamental right amadi Jiribam district da mapung phaba diet center malay lohaina thaba flakar sing Sijinaki. Handak thagi tang tarada Deputy Commissioner Jiribam ki kuthang da Governor amadi Chief Secretary Director SCRT da memorandum ama pisinduna Jiribam da atubo matam da diet center ama thambiu amadi chaliba season asigi asidagi diet center asi mathau to honbiu haiduna haijakhrabasu ngasi bawa tasan usinadana laibagi thawong asi Jiribam da laiba mahirulu mangana akan momong da condemn tawi loinana haiba demand asibu thawoi usitabagi mowong amagum ngarang Director SCRT A Roman Singna mangna emission ki notice ama thador kiba adu busu Jiribam da laiba mahirulu mangana akan momong da condemn tawi loinana haiba Jiribam da diet center ama pitri bawa Jiribam da laiba mahirulu mangana akan momong da khongjan changjan nabagi damakta sem saduna sisu leiri haiba wafam asi thamjari